Maitai Phuruk ki Imoinu Irat Thongni amasung Kabui Phuruk ki Gangai Kumaina Lakpada International Peace and Social Advancement IPSA na lamdam asigi miyam da yaifa pausel pirakli IPSA Head Office ki IPR Secretary Akoizam Bisorjit na Thadorak Pachiro lamana hai Imoinu Irat Thongni Thauram ki nunggi oiba wakhalon na khunai asigi nupi singbu tamjana phom oheli taibang miyoi begi yumling khuling Yumbal Kaiban Chaksa Yuthak Chatna Lonchat Kayabu Tamjanaba Amadi Semjanabagi Damak Lambi Amat Horam Asna Tamlambani Haina Laubayari Ima Imoinubu Taibang Ekoina Jetna Ningzaduna Isak Iral Nada Yakta Kubinaba Taibang Yumthong Kudingi Irat Ison Tauzaduna Numit Asibu Maita Yumthong Kuding Lisang Sitna Pangtok Tuna Lakli Taibang Yumban Lambigi Kanglon Takpiduna Imung Ama Pubada Nupina Taugada Bathaudang Mayak Seng na Takli Ima Imoinugi Wari dagi tamjana phom oiduna kanglai khunai asigi yumbirem bisingna lausinduna khunai asigi nupi singi thak hena wangnaba thaudang lominarasi amaromda kabui phurupna chahi khudingi gangai kumhai asi pangthoktuna lakli mapu ibungo tinkau rangwangbu ningzaduna Maiba Chingduna Hawan ba asengba maina kabui yumthong khuding yenduna anoba asengba punshi ama pibi na bathoni zai lawrak loi khraba matung da pangthokpa kumhai gangai asi ningtham thagi kumai haina wan thokpiri laiwai khraba thawai kya bu khurum jaduna kabui phurukki lining chatna lonchat amadi saktam ngaksaba mapung pharaba kumhai amani haina lawbayai kumhai sing asna lakpada lamdam asida laminari ba iresa punamakna turai irai asoi angam yaudana thoram asi pangthok minaduna ngasi thengnariba langi saithek kya asibu loisinduna tangdulai taba ing tappa khunjaw lejawba khunai ama purakpa oirasanu hainasu ipsagi cheroles na makhatari